Masa yanaduna chelaba matung luhongnabagi matam thanaraga fadoknaduna leibi nupi ama mapuroiba oigadoriba adugi ka maktada chingnaningai oiba mawongda thori yalaga siramle mapuroiba oigadoriba aduga mahaki apokpa nimak police sa surrender tawkre thaudo asi mayang Imphal police station gi makhada wabogai asi gi manung chana leiba Santhel makhalai kai da thokibani leihidrabi nupi adugi mamingna Miss Ruhana Chaitra mapan apokpa MD Burhamuddin Kawi uchiwa Nastaw awang lekai digini aduga nupi asi luhongnaba matam tharaga leiriba mapuroiba oigadoriba adugi mamingna MD Saruk Khan Elai Sabir chahi 32 apokpa MD Abdullah Kawi Santhel mamang lekai digini Haukiba May 3 Facebook ta Kaubru da yongba firal da ikai khumnadaba thawongi mayokta post sagalobagi fazinduna thamloba Desam Thobal District Council gi VP Lisam Bijoy Raj amadi Ipsa gi thomi Okram Amarchit Elias Thoibu ngasi nungthil Imphal West ki Chief Judicial Magistrate na condition amata yaudana thadorakre masigi damak mahusa kanba loop amadi Desam ani gi maikidigi lenga asibu thagat pa phongdorakli COVID-19 ki anishiba web asigi marakta chathok chasin tawbada lengak na thingba kaya thamli adubu mapaldagi chana thangnaba polam kaya puslakli ba gari thoriba driver singdadi athingba kaya piri driver singbu fubiba TR kakpiganu haina Manipur Drivers Association na appeal tarakli Lamlai AC ki tuan ba mafam singda leiba primary health center singda sapam kanglipal na koina chatuna yingsinkrei ngasi ki khongchat adu da lamlai mapari thogal loop ki mioi singsu loina khi yengsin khongchat asigi ahogbo oina sombong primary health center da leiba fipam sing yengsin khi makha tarakpada lamlai primary health center da su changduna yengsin khi primary health center animak to COVID-19 ki vaccination ki thabak sing kangkhat na basu khangan khi COVID-19 na ka hena sohalaba kulama oiriba sombong gram panchayat ki manung chana leiba yorobong khunau da changduna yorobong Youth Club ki luchingba sing amadi hanagi ex pradhan ga su unakhi SP Bisnupur ki meeting makhada Bisnupur District VTF Welfare Association ki President L Devana luchingba association asigi members single loinana lambi ki khudong thiba thawdok anida soktuna leiriba Bisnupur ki VTF personal anida sel ki tengpang pangkrai soktuna leiriba VTF personal ani adudi Kairem Favi VTF outpost sa leiba Salam Ibo Chauba madi Haisnam Vidyananda dani Wangkhai asigi manung chana leiriba Muslim ichilenau singi senglaba Ramjan thana lakpada acha thakna chingba polam kaya ngasi bawuparada achemba thoram amaga loinana kusinakrai hariba polam singasi AC asigi manung da leiba yumthong listing amaga chani da yanthokani Wangkhai asigi manung da leiriba containment zone oina lauthokraba mafam singda leiriba yumthong singdasu angamba polam kaya lepa leitana mateng pangkhigani hairi Manipur da pawgi lamda mathau toriba print amadi electronic media gi miyoi singbo Manipur gi Chief Minister N Birena COVID-19 thengnariba frontline worker oina lauthok khibagi matung inna ngasi Kakching da head office oiba Image TV Kakching gi staff sing COVID-19 vaccination kapkre Manipur gi kha maikai da naito moina matam sangna pawgi lamda miyam gi seva toraklaba Image TV gi staff singbo COVID vaccination tawna bohona bada Kakching SG MLA Mayang Lambam Rameshona chauna mateng pangkhibagi damak Image TV Kakching gi staff singna MLA bu thagat pa phongdorakli All Kongba Road United Club Organization na CMO Imphal East ka khusamnaduna organization asina koliba mafam singda PAC akampa ki MO amadi staff singna ngasi miyoi chamaga tarada COVID-19 vaccine kapthokre hariba hida kapa ki thaba si ngasi ga tharaga numit homni chanba numitni Congress Party ki President Khanaba Mikhal chahi asigi June 19 da pangthokani haina tawramba du yaithokre ngarang pangthokiba Congress Working Committee da Mikhal pangthoknaba lepna ruraba matungda COVID lanthengna hena maru oi haina lauduna Mikhal asi yaithoknaba lepna khibani panba yabadi 2018 gi Lok Sabha Mikhal da Congress Party na fibam sokna maithi khiba du ki thodang lauraduna Rahul Gandhi na fam thadokhibadagi hangduna lerapani Palestinian gi lal honglob Hamas singna rocket chanirom leptana kapsalakpadagi Israel gi military singna khut hanba oina ngarang numidang chupa air strike chathabada angang mapan yauna miyoi kunmari Gaza da leikhidre haina health ministry gi maigaiti lauthokre chayol khara gi mamangdagi Gaza da leiriba Islamist group singna Jerusalem amadi Hamas rocket kaya kapsalakpa leblak3 thaudo sigi tungda Gaza gi head official singna hai madudi sikhriba miyoi singadu ki manungda miyoi taret amadi imung amatagi miyoi ngaktani